ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤ ꯑꯩꯈꯣꯏ ꯂꯣꯏꯒꯗꯧꯔꯦ ꯉꯁꯤꯒ ꯊꯥꯔ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯉꯥꯏꯁꯟꯖꯔꯦ ꯑꯗꯨꯕꯨ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯇꯥꯔꯤꯛ 38 ꯑꯔꯣꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏ ꯏꯃꯣꯏꯅꯨ ꯏꯃꯥꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯥ ꯃꯦꯂꯥ ꯇꯧꯒꯗꯧꯔꯤ ꯑꯩꯈꯣꯏ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯃꯁꯤꯗ ꯌꯣꯟꯒꯗꯧꯔꯤꯕ ꯉꯥ ꯃꯃꯜꯁꯤꯗꯒꯤ ꯍꯦꯟꯅ ꯇꯥꯅ ꯈꯣꯏꯔꯥꯡꯕꯟ ꯏꯃꯥ ꯀꯩꯊꯦꯜꯅ ꯌꯣꯟꯒꯅꯤ ꯍꯥꯏꯕꯒꯤ ꯄꯦꯟꯗꯕ ꯑꯃꯁꯨ ꯐꯣꯡꯗꯣꯛꯂꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯃꯦꯂꯥ ꯃꯐꯝꯗꯒꯤ ꯉꯥ ꯂꯩꯔꯛꯂꯒ ꯏꯃꯥ ꯀꯩꯊꯦꯜꯗ ꯄꯨꯁꯜꯂꯒ ꯀꯩꯃ ꯌꯣꯜꯂꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯃꯇꯝ ꯀꯛꯇꯅ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯕꯣꯛ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯄꯨꯟꯕ ꯏꯃꯥ ꯀꯩꯊꯦꯜ ꯑꯄꯨꯟꯕꯒꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯈꯣꯏ ꯀꯦꯁ ꯂꯥꯏꯔꯦꯟꯇꯣꯝꯕꯤꯅ ꯐꯣꯡꯗꯣꯛꯂꯤ ꯑꯣꯖꯥ ꯃꯁꯤ ꯑꯩꯈꯣꯏ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯉꯥ ꯃꯦꯂꯥ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯐꯥꯔꯝ ꯇꯧꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯃꯐꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯐꯤꯁꯔꯤ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯤꯜꯂꯒ ꯇꯧꯕꯕꯨ ꯑꯣꯏꯔꯣ ꯃꯁꯤ ꯑꯩꯈꯣꯏ ꯏꯃꯥ ꯀꯩꯊꯦꯜꯗ ꯉꯥ ꯌꯣꯟꯕꯤꯔꯤꯕ ꯏꯃꯥꯁꯤꯡꯗꯤ ꯑꯩꯈꯣꯏ ꯅꯤꯇꯤꯒꯤ ꯐꯝꯃꯒ ꯃꯁꯥꯒꯤ ꯄꯣꯠꯐꯝ ꯑꯃ ꯅꯥꯏꯅ ꯌꯣꯟꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯉꯥ ꯃꯦꯂꯥꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯃꯁꯥꯒꯤ ꯐꯥꯔꯝꯗ ꯌꯣꯛꯆꯔꯤꯕ ꯉꯥ ꯑꯗꯨ ꯑꯩꯈꯣꯏ ꯌꯣꯟꯐꯝ ꯈꯪꯗꯅ ꯂꯩꯔꯕꯁꯤꯡꯒꯤ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯃꯇꯪ ꯑꯩꯈꯣꯏ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯕꯅꯤ ꯍꯥꯏꯅꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝꯗꯒꯤꯁꯨ ꯂꯥꯛꯏ ꯑꯣꯖꯥ ꯃꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯨꯝ ꯃꯌꯥꯝꯒꯤ ꯃꯤꯠꯌꯦꯡꯁꯤ ꯌꯦꯡꯅꯔꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯈꯣꯏꯔꯥꯡꯕꯟ ꯏꯃꯥ ꯀꯩꯊꯦꯜꯒꯤ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤꯅ ꯑꯩꯈꯣꯏ ꯃꯦꯂꯥꯗ ꯌꯣꯜꯂꯤꯕ ꯉꯥ ꯃꯃꯜꯁꯤꯗꯒꯤ ꯑꯩꯈꯣꯏ ꯈꯣꯏꯔꯥꯡꯕꯟ ꯏꯃꯥ ꯀꯩꯊꯦꯜꯅ ꯇꯥꯅ ꯌꯣꯟꯒꯅꯤ ꯍꯥꯏꯕ ꯑꯃꯁꯨ ꯐꯣꯡꯗꯣꯔꯛꯂꯤ ꯑꯗꯩꯗꯤ ꯃꯦꯂꯥꯗꯒꯤ ꯉꯥ ꯂꯩꯔꯛꯂꯒ ꯏꯃꯥ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯕ ꯇꯥꯔꯒꯗꯤ ꯃꯗꯨ ꯑꯩꯈꯣꯏ ꯏꯃꯥ ꯀꯩꯊꯦꯜꯗꯒꯤ ꯇꯥꯟꯊꯣꯛꯀꯅꯤ ꯍꯥꯏꯕꯒꯤ ꯈꯣꯜꯂꯥꯎ ꯑꯃꯁꯨ ꯂꯥꯛꯏ ꯑꯣꯖꯥ ꯃꯁꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ ꯌꯥꯏ ꯑꯃꯗꯤ ꯉꯥ ꯌꯣꯟꯐꯝ ꯈꯪꯗꯅ ꯂꯩꯔꯛꯂꯕ ꯑꯩꯈꯣꯏ ꯉꯥꯃꯤꯁꯤꯡꯒꯤ ꯑꯩꯈꯣꯏ ꯐꯥꯔꯃꯔꯁꯤꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯁꯨ ꯑꯩꯈꯣꯏ ꯏꯃꯣꯏꯅꯨ ꯅꯨꯃꯤꯠꯁꯤꯒꯤ ꯑꯩꯈꯣꯏ ꯉꯥꯁꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯒ ꯌꯣꯜꯍꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯐꯪꯉꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕꯁꯨ ꯄꯣꯛꯇꯕ ꯅꯠꯇꯦ ꯑꯣꯖꯥ ꯃꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯠꯌꯦꯡꯁꯤ ꯌꯦꯡꯂꯨꯔꯀꯥꯟꯗ ꯑꯣꯖꯥ ꯑꯍꯥꯟꯕꯗ ꯀꯔꯤ ꯃꯣꯠ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯁꯨꯝ ꯑꯁꯤꯒꯤꯁꯤ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟꯗꯒꯤ ꯚꯥꯏꯔꯦꯜ ꯌꯥꯝ ꯑꯣꯏꯅꯔꯦ ꯌꯥꯝ ꯑꯊꯤꯊꯤꯕ ꯀꯃꯦꯟ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯄꯤꯔꯛꯄ ꯇꯥꯕꯅꯤ ꯃꯔꯝꯗꯤ ꯈꯣꯏꯔꯥꯡꯕꯟꯒꯤ ꯃꯥꯏꯊꯦꯜꯁꯤꯡꯁꯨ ꯌꯨꯝ ꯄꯨꯔꯤꯕꯅꯤ ꯇꯁꯦꯡꯅ ꯏꯃꯨꯡ ꯄꯨꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯗꯨꯒꯤꯗꯨ ꯎꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯌꯥꯝꯅ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯁꯤꯗ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯑꯃꯅ ꯑꯃ ꯌꯦꯡꯁꯤꯟꯅꯕꯒꯤ ꯃꯇꯝꯗꯤ ꯃꯁꯤꯒꯤꯁꯤ ꯃꯇꯝ ꯆꯥꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯁꯤ ꯑꯃꯅ ꯑꯃ ꯌꯦꯡꯁꯤꯟꯅꯕ ꯃꯥꯟꯕꯒꯤ ꯄꯣꯠ ꯑꯃꯗ ꯉꯁꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯦ ꯎꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃꯈꯛ ꯐꯥꯎꯋꯦꯕ ꯃꯔꯝꯗꯤ ꯀꯩꯅꯣꯗ ꯏꯃꯥꯁꯤꯡꯁꯨ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯣꯏꯒꯤ ꯀꯩꯊꯦꯜꯗ ꯐꯝꯃꯀꯥꯟꯗ ꯃꯈꯣꯏꯒꯤ ꯉꯥꯗꯨ ꯌꯣꯟꯖꯔꯀꯥꯟꯗ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯕ ꯏꯃꯨꯡ ꯃꯅꯨꯡ ꯀꯩꯅꯣ ꯇꯧꯕꯒꯤ ꯄꯣꯠ ꯑꯩꯈꯣꯏꯅ ꯂꯣꯏꯅꯃꯛ ꯑꯗꯨꯝ ꯉꯁꯤꯗ ꯑꯗꯨꯝ ꯈꯪꯉꯒ ꯂꯩꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤ ꯌꯥꯝ ꯁꯥꯊꯤꯕꯁꯦ ꯑꯩꯈꯣꯏꯅ ꯋꯦꯠ ꯑꯦꯟ ꯃꯦꯖꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯀꯩꯝꯇ ꯇꯧꯗꯅ ꯂꯩꯕꯗꯧꯅ ꯂꯩꯕꯁꯦ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯏꯃꯥꯁꯤꯡꯅ ꯕꯖꯥꯔꯗ ꯌꯣꯟꯕ ꯉꯥꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯩꯈꯣꯏꯒꯤ ꯀꯦꯖꯤ ꯑꯃ ꯂꯩꯕꯗ ꯒ꯭ꯔꯥꯝ 150ꯗꯩꯅ 200 ꯐꯥꯎ ꯋꯥꯠꯂꯤ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯀꯝꯄ꯭ꯂꯦꯟꯁꯤꯡ ꯑꯗꯨꯝ ꯑꯩꯈꯣꯏ ꯉꯁꯤ ꯂꯩꯇꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯊꯦꯡꯅꯗꯕꯁꯨ ꯅꯠꯇꯦꯀꯣ ꯑꯗꯣ ꯏꯃꯥ ꯈꯨꯗꯤꯡꯃꯛ ꯅꯠꯇ꯭ꯔꯒ ꯉꯥ ꯌꯣꯜꯂꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯦꯛꯁꯤꯃꯝ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔ ꯀꯩꯊꯦꯜ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯌꯣꯟꯕꯁꯤꯡꯗ ꯋꯦꯠ ꯑꯦꯟ ꯃꯦꯖꯔꯁ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅꯁꯨ ꯏꯟꯊꯤꯖꯅ ꯌꯦꯡꯁꯤꯟꯕꯤꯗꯕ ꯃꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯀꯟꯁꯔꯟ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯇꯧꯕꯤꯗꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯉꯥ ꯌꯣꯟꯕꯤꯁꯤꯡꯁꯤꯅ ꯇꯁꯦꯡꯅ ꯉꯥ ꯌꯣꯟꯕꯁꯤ ꯋꯥꯠꯂꯛꯄꯅꯤꯅ ꯑꯩꯈꯣꯏ ꯁꯨꯝꯕ ꯃꯦꯂꯥꯒꯨꯝꯕ ꯇꯧꯕꯁꯤꯅ ꯀꯦꯖꯤꯁꯤ ꯍꯦꯟꯅ ꯃꯁꯥꯒꯤ ꯄꯨꯈꯠꯂꯒ ꯃꯁꯥꯒꯤ ꯐꯥꯔꯝꯗꯒꯤ ꯄꯨꯈꯠꯂꯒ ꯌꯣꯜꯂꯛꯄꯗꯧꯅ ꯌꯣꯟꯕꯅꯤꯅ ꯃꯗꯨ ꯈꯤꯇꯪ ꯃꯥꯒꯤ ꯍꯣꯜꯁꯦꯜ ꯔꯦꯠꯇ ꯍꯥꯏꯕ ꯇꯥꯔꯦ ꯔꯤꯇꯦꯜ ꯅꯠꯇꯕ ꯄ꯭ꯔꯥꯏꯁꯇ ꯐꯪꯕꯗꯨꯅ ꯑꯌꯥꯝꯕ ꯃꯌꯥꯝꯅꯁꯨ ꯄꯥꯝꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯤꯒꯨꯝꯕ ꯆꯍꯤ ꯑꯃꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯃꯇꯝꯗ ꯌꯥꯝ ꯌꯣꯟꯅꯕꯁꯦ ꯑꯗꯨꯒ ꯏꯃꯣꯏꯅꯨꯗ ꯉꯁꯤ ꯇꯧꯔꯛꯏꯕ ꯄꯣꯠꯁꯤꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯊꯤꯡꯕꯁꯤꯗꯤ ꯈꯤꯇꯪ ꯑꯩꯒꯤ ꯑꯣꯏꯅ ꯌꯥꯅꯤꯡꯗꯕ ꯐꯥꯎꯏ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯏꯚꯟ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯉꯥ ꯌꯣꯛꯏꯕ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩ ꯏꯁꯥꯁꯨ ꯇꯁꯦꯡꯅ ꯃꯇꯝ ꯑꯃ ꯑꯥꯔꯂꯤꯁ 2000 ꯍꯥꯏꯕꯗ 2001, 2, 3, 4, 5 ꯑꯗꯨꯋꯥꯏꯐꯥꯎ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯀꯛꯆꯤꯡ ꯈꯨꯅꯧꯗ ꯐꯤꯁ ꯐꯥꯔꯝ ꯇꯧꯖꯔꯝꯃꯦ ꯑꯗꯨꯅ ꯉꯥ ꯂꯣꯏꯕꯒꯤ ꯉꯥ ꯌꯣꯛꯄꯒꯤ ꯑꯋꯥꯕ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯊꯦꯡꯅꯔꯤ ꯑꯗꯨꯒ ꯏꯚꯟ ꯏꯁꯤꯡ ꯆꯥꯎꯕ ꯃꯇꯝꯗ ꯑꯃꯨꯛ ꯀꯥꯏꯔ ꯄꯨꯂꯞ ꯃꯥꯡꯕ ꯊꯦꯡꯅꯗꯕ ꯅꯠꯇꯦꯕ ꯁꯤꯁꯦꯀꯣ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯂꯣꯛꯇꯥꯛꯇ ꯀꯩꯅꯣꯅ ꯇꯥꯏꯅꯅ ꯆꯦꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯃꯈꯛ ꯂꯩ ꯃꯁꯤ ꯀꯥꯏꯔꯛꯄ ꯃꯇꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯊꯣꯡꯉꯥꯝꯒꯤꯗ ꯆꯦꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤꯟꯁꯦ ꯀꯥꯏꯔꯛꯄ ꯃꯇꯝꯗ ꯃꯗꯨ ꯃꯅꯥꯛꯀꯤ ꯀꯩꯅꯣ ꯆꯦꯜꯂꯤꯕ ꯇꯨꯔꯦꯟꯗꯣ ꯃꯃꯤꯡꯕꯨ ꯀꯥꯎꯔꯦ ꯃꯗꯨ ꯀꯥꯏꯔꯛꯄ ꯃꯇꯝꯗ ꯑꯗꯨꯝ ꯑꯗꯨꯋꯥꯏꯒꯤ ꯉꯥꯃꯤꯁꯤꯡ ꯌꯥꯝ ꯊꯤꯅ ꯑꯋꯥꯕ ꯑꯗꯨꯝ ꯃꯥꯌꯣꯛꯅꯩ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯃꯇꯝꯒꯤ ꯍꯧꯖꯤꯛ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯐ꯭ꯂꯠ ꯃꯌꯥꯝꯁꯨ ꯊꯣꯛꯑꯕꯅꯤना ꯅꯦꯆꯔꯦꯜ ꯗꯤꯖꯥꯁꯇꯔꯁ ꯃꯌꯥꯝ ꯊꯣꯛꯑꯕꯅꯤꯅ ꯃꯅꯤꯄꯨꯔꯁꯦ ꯑꯩꯈꯣꯏ ꯁꯨꯝꯕ ꯃꯌꯥꯝ ꯊꯦꯡꯅꯕ ꯃꯔꯛꯇ ꯉꯥꯃꯤꯁꯤꯡꯒꯤ ꯃꯣꯏ ꯆꯍꯤ ꯑꯃꯗ ꯃꯣꯏꯅ ꯄꯨꯊꯣꯛꯄꯒꯤ ꯆꯥꯡꯁꯦ ꯃꯁꯤꯡ ꯌꯥꯝꯃꯛꯏꯀꯣ ꯑꯩꯈꯣꯏ ꯉꯁꯤ ꯄꯣꯠ ꯆꯩ ꯆꯥꯅꯕ ꯈꯣꯠꯅꯕ ꯑꯦꯁꯦꯟꯁꯤꯌꯦꯜ ꯀꯝꯃꯣꯗꯤꯇꯤꯁ ꯃꯔꯨꯑꯣꯏꯅ ꯉꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯃꯤꯄꯥꯜ ꯇꯥꯡꯉꯒ ꯍꯧꯖꯤꯛꯁꯨ ꯂꯩꯔꯤꯕꯅꯤ ꯑꯄꯨꯝꯕ ꯉꯥ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯎꯟꯒꯤ ꯉꯥ ꯃꯌꯥꯝꯁꯤꯅ ꯍꯦꯟꯅ ꯃꯁꯤꯡ ꯌꯥꯝꯅ ꯆꯥꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯐꯥꯔꯃꯔꯁꯤꯡꯁꯤꯅ ꯉꯥꯁꯤ ꯃꯁꯤꯡ ꯆꯞ ꯆꯥꯅ ꯀ꯭ꯋꯥꯟꯇꯤꯇꯤ ꯄꯨꯊꯣꯛꯄ ꯉꯝꯗꯕꯩꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯛꯄ ꯌꯥꯔꯣꯏꯗꯕ ꯋꯥꯐꯝ ꯑꯃꯅꯤꯅ ꯑꯩ ꯊꯝꯖꯅꯤꯡꯉꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯔꯛꯁꯤꯗ ꯏꯃꯥ ꯏꯕꯦꯜꯁꯤꯡꯅ ꯆꯍꯤ ꯃꯅꯨꯡꯗ ꯅꯣꯡꯃ ꯈꯛꯇꯪ ꯅꯤꯅꯤ ꯈꯛꯇꯪ ꯅꯠꯇ꯭ꯔꯒ ꯃꯁꯤ ꯈꯔ ꯇꯣꯏꯅ ꯁꯤꯜꯂꯕ ꯀꯩꯁꯨ ꯀꯥꯏꯗꯕ ꯄꯣꯠꯅꯤ ꯃꯁꯤꯁꯤꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯆꯥꯔꯖꯦꯁ ꯃꯌꯥꯝ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯦꯂꯥ ꯊꯨꯒꯥꯏꯅꯤ ꯑꯗꯨ ꯇꯧꯅꯤ ꯀꯥ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯁꯤ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯏꯚꯟ ꯉꯔꯥꯡ ꯑꯩꯈꯣꯏꯒꯤ ꯉꯥꯒꯤ ꯑꯗꯨꯒꯨꯝꯕ ꯉꯥꯃꯤ ꯑꯃꯈꯛꯅ ꯊꯣꯛꯂꯛꯑꯒ ꯐꯥꯔꯃꯔ ꯑꯃꯅ ꯊꯣꯛꯂꯛꯑꯒ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯁꯤꯒꯨꯝꯕ ꯄꯣꯠꯁꯤ ꯆꯠꯊꯔꯛꯄ ꯇꯥꯔꯒꯗꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯄꯨꯟꯁꯤꯜꯂꯒ
इवन nga thariba jaga singsta nga tharoi kaina harakpagi pot ama yorokpa je masida koi khongjang koi gi thugai gani na han tholam ba potu hando aga maman ta na yon gani an tholko mali ana syumbagi mahutta koi inthi jana dum masi cooperation pinaraga thabak chi tawmina bane na fai natraga di koi athiba wahi me amasu thingakpa kanggo la kani aruga ngami singna nga putho iba singse ngasi yong koi tang nei koi huji maitai charenga puthora iba ahingba pharaga chaba phang kodoi potse ngami singi loinma credit ni masi mamangi koi gi hanagi former CM gi matamda honorable CM na madugi poto hauto ga tawgiba potnam koi koi howi madugi mamang koi gi former CM tawdingai mamang je koi na masi try tawjerame matam mama koi gi fishery director oibirimba tamo biramni na still uje maming ningjeng jari ko hoji pubiriba tamo fulen jina tab mamangi madugi matamda koi masi case rearing tawsira kamai tawsige sareng je kamai yoksige adum chen da bising da europe ya gadra kani koi khanarami adubu madu ngamgide tonga ne koi ato to mayam ding amasu aduna sigumba koi gi hana koi sigi lejarakpa mang gado ba extinguish gado mayam ama koi smaina puthokna ba semgatna ba yokhatna ba mayam ama ngami singa tawriba potse pungning thogatpa aduma pani pusleba nga mayam si pusalakta ba taragadi imai bel singna kathena phamaga ngami singstagi lawkhatlaga mela tawcharga su makoi gi mamandagi atana manana yolaga su mayam hena pamna loina ba adum leina gani no mukhak yolakpa lakodna ima hogi nungti gi yoliba nga gi keno da yamna ka hena sokada wonate lebak ama sengotpada lebak ama yokapada economy kannaba honabada imai bel singi aduga atopa topa nga yopiriba ngami singi su yam achaw thodang leibanina masi muknaraga sapai mohutta madu yanaba ma pora akanda maduda si tawrgdi si tawni haina muknaraga thambaduna tana inthijana chaminabaduna henna ekhoi chakhot lamjenda natraga ekhoi economy develop tawwa chingkhatpada mateng pangminagani na ismai tendang thamjaki ngami mana wabasi akhoi ozagi samak thu live thu thengnare habadun yamarik chumsu thambiri ima ka then la yon ba habasi masi ayam maktin pulap ne haiba makti masi akhoi langani akhoi phada ba haiba tare akhoi kilo phada ba gram chamchani wa pagumbagi sumar ka thena ba amadi sumbagi nong phado ki akhoi khudong chaba akhoi masagi nga yonbam khangudana lairo ba akhoi ngami singna masagi khudong chaba sumba ma phangba matam sida akhoi pukacharaga wholesaler gi mamanda yon thokpasina akhoi masada chu profit khajul la joba yamba yamdabaduna nakana mada oiraga masi akhoi no phadok taw sida akhoi ima ka then da yoliba nga singje akhoi mutta kani haiba dumakti madu hanba thokloi amadi akhoi yondori banga singa jisu tongan ba akhoi mapalam dagi thajalakpa asiba akhoi fermented to banga dagi hena afaba akhoi hingiba nga ni hajaba tare yoliba se masi no phadok khatang taw ji bukta akhoi khara toina bu tawragadi masi ngami singda hena nungaiba khudong chaba phangani habjinu jan thambi jam thakchari oja